ꯀꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ, ꯁꯨ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯄꯗꯤ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯊꯔꯛꯄꯅ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗꯤ ꯃꯊꯟꯇ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯂꯒ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯅ ꯌꯥꯝꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯁꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖ ꯄꯤꯊꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯀꯧꯕ ꯂꯥꯏꯅꯁꯨ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯈꯟꯊꯔꯛꯏ, ꯑꯩꯅ ꯁꯤꯈ꯭ꯔꯒ ꯏꯆꯥ ꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯅ ꯀꯅꯥꯅ ꯊꯥꯛꯄꯤꯍꯧꯕ? ꯑꯩ ꯄꯥꯟꯖꯤ ꯑꯃꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯗꯨꯅ ꯂꯩꯔꯗ꯭ꯔꯥ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯂꯨꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯜꯂꯛꯂꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯃꯄꯣꯛ ꯏꯕ ꯀꯨꯊꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯅꯤꯡꯊꯧꯒꯤ ꯄꯥꯟꯖꯤ ꯑꯃꯗ ꯌꯦꯡꯍꯜꯂꯨꯔꯦ꯫ ꯄꯥꯟꯖꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ, ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯅꯨꯡꯁꯤꯔꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯕꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯣꯝꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯗꯧꯔꯤ꯫ ꯊꯥꯖꯕꯤꯌꯨ, ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯆꯞ ꯍꯦꯛ ꯆꯥꯕꯗ ꯅꯤꯡꯊꯧꯒ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯒꯅꯤ꯫ ꯄꯥꯟꯖꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯤ ꯐ꯭ꯔꯪ ꯀꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯄꯥꯟꯖꯤ ꯃꯆꯥ, ꯅꯪ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕ꯭ꯔꯥ? ꯀꯔꯤꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕꯅꯣ? ꯅꯪ ꯉꯁꯤ ꯂꯣꯏꯊꯣꯛꯎꯔꯥ? ꯃꯗꯨ ꯇꯥꯕꯗ ꯄꯥꯟꯖꯤꯅ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ, ꯁꯥꯎꯕꯤꯈꯤꯅꯨ ꯁꯥꯎꯕꯤꯈꯤꯅꯨ, ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯂꯥꯏꯔꯤꯛꯅ ꯍꯥꯏꯕꯅꯤ꯫ ꯋꯥꯔꯧꯕꯤꯈꯤꯅꯨ, ꯍꯌꯦꯡꯗꯨ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡꯕꯤꯈꯣ꯫ ꯄꯥꯟꯖꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯁꯥꯎꯕ ꯈꯔ ꯍꯟꯊꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯗꯤ ꯃꯌꯦꯡꯂꯒꯦ꯫ ꯁꯣꯏꯔꯕꯗꯤ ꯄꯥꯟꯖꯤ ꯅꯍꯥꯛ ꯅꯊ꯭ꯋꯥꯏꯗꯤ ꯃꯥꯡꯕ ꯇꯥꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯆꯠꯈꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯁꯨꯛ ꯁꯨꯛꯇꯅ ꯍꯜꯂꯛꯂꯒ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕ ꯏꯕꯨꯙꯧ, ꯅꯅꯥꯏ ꯑꯩ ꯍꯌꯦꯡꯗꯤ ꯃꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯆꯔꯝꯂꯦ꯫ ꯃꯤ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯅꯥꯏꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯒꯕ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏꯒꯤ ꯊꯧꯖꯥꯜ ꯌꯦꯡꯂꯒꯦ, ꯄꯥꯈꯪꯕꯗꯤ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗ ꯆꯠꯂꯒ ꯑꯁꯤ ꯑꯆꯪ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯇꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧꯗꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯒ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯐꯝꯅ ꯐꯝꯅ ꯃꯥꯅ ꯈꯜꯂꯤ, ꯀꯔꯝꯅꯣ, ꯅꯨꯃꯤꯠꯇꯤ ꯌꯨꯡꯁꯤꯜꯂꯛꯂꯦ, ꯄꯥꯟꯖꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯕ ꯄꯨꯡꯐꯝꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡꯗꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯦ, ꯆꯔꯥꯡꯅꯩ꯫ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯥꯟꯖꯤꯗꯨ ꯍꯥꯠꯇꯨꯅ ꯏꯕ ꯃꯤꯡꯆꯠ ꯐꯪꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩ? ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤ, ꯀꯨꯊꯤꯗ ꯌꯥꯎꯕ ꯑꯗꯨꯗ ꯍꯥꯏꯖꯕꯅꯤ, ꯃꯥꯒꯤ ꯃꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯇ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯐꯨꯔꯝꯂꯒ ꯏꯔꯥꯜꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯖꯔꯒꯦ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯈ꯭ꯔꯁꯅꯨ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ
ꯃꯥꯅ ꯐꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯡꯕꯟꯗ ꯐꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯨꯄꯥꯗ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯈꯨꯇꯨꯝꯅ ꯀꯟꯅ ꯁꯨꯔꯝꯃꯤ꯫ ꯈꯨꯇꯨꯝꯅ ꯁꯨꯕꯒꯤ ꯆꯩꯅꯥꯀꯣꯟꯅ ꯅꯤꯡꯊꯧꯗꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯨꯞꯊꯔꯛꯄꯗ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯌꯦꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯚꯣꯞ ꯂꯥꯎꯅ ꯍꯦꯛ ꯇꯥꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗ ꯃꯅꯥꯏꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ, "ꯑꯦ, ꯀꯔꯤꯅꯣ? ꯐꯥꯎ ꯅꯨꯄꯥꯁꯤ ꯐꯥꯎ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯅꯨꯄꯥ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯕꯨ ꯆꯦꯟꯁꯤꯜꯂꯒ ꯈꯨꯇꯨꯝ ꯁꯨꯔꯤꯕꯗꯨꯕꯨ? ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦꯗꯣ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯂꯧꯁꯤꯡꯒ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯨꯃꯤꯟꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕ ꯏꯕꯨꯙꯧꯅ ꯃꯅꯥꯏ ꯂꯥꯏꯔꯕꯕꯨ ꯊꯧꯖꯥꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯀꯣꯛꯊꯣꯜ ꯃꯔꯛꯇ ꯂꯤꯟ ꯑꯃ ꯃꯀꯣꯛ ꯈꯖꯤꯛꯇꯪ ꯍꯤꯒꯠꯂꯗꯨꯅ ꯂꯩꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯎꯍꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯏ ꯃꯁꯛ ꯄꯨꯝꯅꯃꯛꯅ ꯑꯉꯛꯄ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯑꯦ, ꯂꯤꯟ ꯑꯃ ꯏꯅꯤꯡꯊꯧꯒꯤ ꯀꯣꯛꯊꯣꯜ ꯃꯔꯛꯇ ꯂꯩꯔꯦ꯫ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯏꯅꯤꯡꯊꯧ ꯌꯥꯏꯕꯤ ꯃꯥꯡꯂꯝꯒꯅꯤꯗ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯁꯥ, ꯉꯥꯏꯈꯣ, ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕ ꯅꯨꯄꯥꯗꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯄꯨꯔꯛꯎ"꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯅꯥꯏ ꯃꯔꯤꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯁꯅꯥꯃꯥꯡꯗ ꯄꯨꯔꯛꯂꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯍꯥꯏ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯐꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯅꯇꯤꯛ ꯅꯒꯨꯟ ꯂꯩꯗꯨꯅ ꯇꯧꯔꯤꯕꯅꯣ"꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯑꯉꯥꯎꯕꯒꯤ ꯊꯕꯛ ꯑꯗꯨ ꯈꯜꯂꯨꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯈꯤꯕꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗꯅ ꯇꯤꯉꯛ ꯃꯥꯏꯉꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯔꯕꯅ ꯃꯃꯤꯠꯇꯨꯅ ꯎꯔꯨꯔꯨ ꯂꯩꯗꯨꯅ ꯂꯩꯃꯥꯏ ꯃꯊꯛꯇ ꯑꯁꯨꯝ ꯌꯦꯡꯕꯗ ꯅꯤꯡꯊꯧꯒꯤ ꯀꯣꯌꯦꯠ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯂꯤꯟ ꯑꯃ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯕꯨꯙꯧ ꯄꯥꯈꯪꯕꯅ ꯃꯅꯥꯏꯕꯨ ꯀꯟꯕꯤꯅꯕ ꯈꯨꯗꯛꯇ ꯂꯧꯁꯤꯡ ꯑꯃ ꯄꯤꯅꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯅꯨꯄꯥ, ꯀꯔꯤ ꯑꯃꯠꯇ ꯍꯪꯒꯣꯏꯒꯅꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ꯫ ꯅꯪꯅ ꯑꯩꯕꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯣꯠꯆꯤꯜꯂꯛꯂꯒ ꯀꯖꯥꯏꯗ ꯈꯨꯇꯨꯝꯅ ꯁꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ"꯫ ꯃꯕꯨꯙꯧꯒꯤ ꯊꯧꯖꯥꯜꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯊꯧꯅꯥ ꯐꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯉꯃꯣꯊꯧꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯗꯨꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯐꯝꯖꯔꯤꯉꯩꯗ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯀꯣꯛꯊꯣꯟꯗ ꯂꯤꯟ ꯑꯃ ꯂꯩꯕ ꯎꯔꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯁꯤꯟꯖꯔꯛꯂꯒ ꯂꯤꯟ ꯇꯥꯟꯊꯣꯛꯀꯦ ꯇꯧꯕꯗ ꯄꯥꯈꯠꯃꯟꯗꯨꯅ ꯈꯨꯇꯨꯝꯅ ꯈꯖꯥꯏꯗ ꯈꯟꯖꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯅꯥꯏꯒꯤ ꯏꯔꯥꯜ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝꯗꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯁꯤꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯀꯣꯛꯌꯦꯠꯇ ꯂꯩꯕ ꯂꯤꯟꯕꯨ ꯎꯗꯦ꯫ ꯃꯁꯛ ꯃꯁꯣꯜ ꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯂꯔꯦ꯫ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯍꯥꯛꯄꯨ ꯅꯣꯡꯊꯣꯟꯐꯝ ꯀꯥꯍꯜꯂꯒꯅꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯥ ꯃꯊꯨꯝ ꯄꯖꯦꯡ ꯐꯤꯔꯥꯜ ꯄꯤꯌꯨ, ꯈꯥꯃꯦꯟ ꯆꯠꯄ ꯁꯦꯠꯍꯜꯂꯨ, ꯈꯨꯖꯤ ꯇꯥꯜ ꯁꯤꯍꯜꯂꯨ, ꯌꯦꯊꯥꯡ ꯑꯣꯏꯊꯥꯡ ꯌꯥꯜꯍꯜꯂꯨ, ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯆꯥꯛ ꯁꯅꯥ ꯂꯨꯄꯥ ꯁꯒꯣꯜ ꯁꯥꯃꯨ ꯉꯝꯅ ꯄꯤꯈꯣ꯫ ꯑꯀꯥꯕꯗ ꯁꯒꯣꯜ ꯇꯣꯡꯍꯜꯂꯨ, ꯑꯀꯨꯡꯕꯗ ꯗꯣꯂꯥꯏ ꯇꯣꯡꯍꯜꯂꯨ"꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯂꯥꯏꯔꯕꯒꯤ ꯃꯈꯨꯠ ꯄꯨꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯦ꯫ ꯈꯥꯃꯦꯟ ꯆꯠꯄ, ꯈꯨꯖꯤ ꯇꯥꯟ ꯁꯦꯠꯍꯟ ꯁꯤꯍꯜꯂꯦ꯫ ꯁꯅꯥ ꯂꯨꯄꯥ, ꯄꯖꯦꯡ ꯐꯤꯔꯥꯜ, ꯐꯧ ꯆꯦꯡ, ꯁꯒꯣꯜ ꯁꯥꯃꯨꯅꯆꯤꯡꯕ ꯄꯤꯗꯨꯅ ꯄꯨꯡꯁꯦꯜ ꯄꯦꯔꯦ ꯄꯦꯅꯥ ꯈꯣꯡꯗꯨꯅ ꯆꯣꯡ ꯁꯦꯛꯄꯤꯟ ꯂꯣꯏꯅ ꯈꯃꯤꯟꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯃꯀꯩ ꯐꯠꯇꯕ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯗꯨꯅ ꯁꯟꯅ ꯁꯪꯒꯣꯜꯊꯟ, ꯆꯦꯡꯅ ꯆꯦꯡꯒꯩ, ꯐꯧꯅ ꯐꯧꯒꯩ, ꯁꯤꯡꯅ ꯁꯤꯡꯒꯩ ꯊꯟꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯅꯣꯡꯊꯣꯟꯕ ꯑꯣꯏꯗꯨꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ
Ikhang khanghaudana nongthonbaga oiraktuna nungaina palakpasi ubada lairabasiga yamna luna chana tinaramba marup amagi nupina magi nupada asumna hairammi. Tabiribra nupa, nangi thainagi marup lairabado nongthonbaga oiduna anisuba ningthogum nungaina pale. Mana khangnung nungaikribasi karam haina taurubadagino haibado asum marup mapang hangnaba chatpa oina khara hangbirudana. Aikhoisu amuktang nungaiba yabra mayengsi. Magi nupigi wasi tabada nupaduna asumna khumlai. Chumine, aigi tausanaba mini. Ai karimta hangoide, chatlaga heta hanglugeda. Asi haiduna nongma matau nongthonbagi manakta chatlaga hanglure. Matau nongthonbanasu karisu hangoiba leitana mana nongthonba oirakpagi waridu makoktagi mathang marik chumna lithokle. Wari taraba matungda nupa adu harauna mayumda halakle. Nupaduna mayum hek yokbaga magi nupida asumna hairammi. Nupi, onthokna laikraba tabakni. Handak aigi marupna nongthonba oiduna nungaikribasi. Magi asumnabu taurabadi aikhoisu irai laina inakhonba yani. Asi haiduna matauna tamlakpa wari pumnamak magi nupida tamle. Maduna laibak yenglasi haiduna makhoi ani lepnari. Nongma ayuk ama chaknan charaga nupadu konungda nongthonba oinaba chatkre. Konung yauraga ningthogi manakta changkibada matauna hairakpagum ningthogdu magi angam athausinga leibaki aruba wafam khanaba tanjadumak thoktuna mahak machi amada tumina phamlaga ngangnariba warisingdu pukning changna taduna leire. Naihak asumna tarambadagi numit chap hek yunglakpa tanja chana phamlambadagi phuk haugatlaga nupa aduna ningthogi manakta phat chenchinkiduna tangbal mathakta phamduna leiriba ningthogi chairungda magi chauraba kallaba kutum aduna leijabi mapangal phodoktuna amuktang subabu ningthau adu sapudo ngakpa ngamhaudaduna tangbal lagi taraklaga leimai thakta tharo hek oli. Angam athau manai masal singduna karino haiduna ingangangna ngahak yengduna lei. Madudagi pharo haiduna launarakpada nupa adu mayam changduna phaki. Ningthau adu mayam changduna haugathallaga tangbalda phamhalle. Madugi matungda angamba amana ningthauda hairai. Iningthau, nanai asi phaduna makhong makut pullaga kaisum changta thamjari. Mabu kari tokjau haibage sanaya thangaijari. Ningthau adu ngasiri tasengna sauduna mamik I kabam kai ngangkhre. Ngaihak wakal tauraga asumna hairai. Nahal nomasu amma sensillaklaga khutubna masuraba. Ngasisu amana amu mathomlaba. Aisi leibak miyamgi phubam oirene. Nahan phurambadudi phare. Linna chiktuna sikadaba aibu hawai kanbirambani. Ngasi phuribasidi maram amata leite. Aduna sibagi cherak pigadabani. Adubu hatringagi mamangda mawa amatangdi hangkibana wayel asumba haibadu oigani. Ningthongna asum hairabada makhong makhut punsinduna kaisum changda thamliba nupa adu manai khara chatlaga lauruduna ningthogi mamangda pusilakle. Nupa adu yenglaga ningthongna asumna hanglai. Hai nupa, karigino nangna prap chensilaklaga aigi chubada khutumna suribadi nangbu ngaubro. Nupa aduna asumna khumjarai. Iningthogi pungo, nanai ai ngaujade. Itau lairabana iningthogda khutumna khanbada nongthonba oibaduda nanai aisu nongthonba oiningmankraduna iningthogda khutumna khallubani. Nang nongthonba oiningbadagi aibu phuriba adudi wangbren khana chaubagi leibakta thabirake maduda nahak nongthonba oiruro. Hai, kana lei nupa sing abong kauda changngami themno. Ningthogi yathang phanglabada manai singna nongthonba oiningba nupadu ngabong kauda hapchinduna ising manungda thadaki. Asumna nupadu mathwai thaki. Asomdana lairaba koklaba nongthonbaduna magi maraibak sembibadi
ꯄꯥꯟꯖꯤꯗꯨꯅꯅꯤ ꯈꯟꯖꯗꯨꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯆꯥꯛ ꯀꯧꯔꯒ ꯁꯅꯥ ꯇꯥꯡꯒ ꯂꯨꯄꯥ ꯇꯥꯡꯒ ꯐꯤꯔꯣꯜ ꯐꯧꯆꯦꯡ ꯀꯠꯆꯗꯨꯅ ꯈꯨꯔꯨꯝꯖꯈꯤ꯫ ꯄꯥꯟꯖꯤꯁꯨ ꯄꯦꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯗꯨꯅ ꯕꯔ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯃꯒꯤ ꯃꯔꯥꯏꯕꯛ ꯑꯃꯗ ꯍꯦꯛ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯈꯨꯇꯨꯝꯅ ꯁꯨꯔꯨꯕꯗꯒꯤ ꯅꯣꯡꯊꯣꯟꯕ ꯑꯣꯏ ꯍꯥꯏꯗꯨꯅ ꯁꯨꯔꯨꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯉꯥꯕꯣꯡ ꯈꯥꯎꯗ ꯆꯪꯗꯨꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯑꯔꯦꯝꯕꯗ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤ꯫